Anouba Chahi Kumja Lising Ani Kunmangana Lakpada All India Radio Tabiriba Pumbada Nungaiba Ponduk Sabaga Loinana Yaipa Paujel Pijari. Haukiba Chahi Lising Ani Kunmarida Manipura Thokliba Irang Asinamaram Oiraga Mihat Mipun Misi Mina Pamdaba Taudo Kaya Thokre. Chahi Sigi November Tarama Thoida Ziribamda Yamna Nungaitaba Taudok Ama Thokibadu Lamdam Sigi Poarida Kawangam Lehauragani. Boro Bekra Police Station Gi Relief Camp Ta Khulai Paibasina Nungai Kapsilakpa Amadi Mai Thaba Haurokpadagi Ahalo Eraba Miui Ani Kudakta Siki Nupi Ahum Amade Angang Ahum Paraga Pukibadagi Mafam Kangdana Lake Miyamna Makoibu Tek the Kaidana Thadok Pirak Nabakaya Lau Kurbasu to Mina Lake Kampok Piromda Naha Ani recruitment religi the Mostat Kibada Lamangna Badagi Pajin Kibadudi Jail de Leba Lalhobatara Mathoiga Sinaraga Thadoraki Jiribangi Taudo Adudadi Mamangi Adugumna Onto Onsin Tawagi Kutung Zaba Lake Dre Tha Nipal Kaktabangai ba Angang Mayauna Angang Ahum Amadi Nipi Ahumbu Tamtina Hatpiraga Miyobigi Minungsi Maset Amapawa Yaudana Barak Turel the Thadar Kibadu Manipurgi Miam the Natana Leba Asi Miamna Yamna Nungaitaba Pauki Malem the Tang Topa Todok Mihat Adugi Matangda Tijili Harabasu Chek Mok Laudana Tumina Lady Manipurgi Tampak Lamdamda CSO Sing Maira Paibi Mahedoigi Loop Sing Amadi Pikli Bangang Sing Paw Watorokuna Yaning Dabi Kolau Kaya Laudana Wakat Mipam Pamki Rally Satki Asuma Wayel PBU Haiduna Lauki Akan Bakongjang Sangshiling a Marak to the November Kunmangada Lema Kongi Army Camp the Tabok Tawa Lysram Kamal Babu Kawanupa Amamapam Kangdana Mankre Haibagi Watok Amamuk Toraki Miam Mabu hing na panghalu haiduna akan ba khongjang amamuk jangchin ki adubu Kamal Babu hojik phawa thiba khangdri jiribangi thogdok adugi maisadu nemtha hankre Kamal Babu Gisu Langla Lanjing Kangdana Lady Piva Masi Yaura Power Kendri Home Ministry na Hoju Power Miambu Pelhan Bayaba Tabu Amata Paketa Vase Lebak Miam na Penadri Asuma Wayal Amata Pangani Highway Tazava Mangsilak Pugum Tauri Manipurga Mayan Margalwana Bangam Kaida Pre Movement Regime FMR Lokokre High Kramasu Handakta Home Ministry na Ngam Kaidagine Mayan Margi Manungda Marilay Navadigi Ayaba Lauraga Kilometer Tara Power Satuk Zasin Tawaya Hangani Haina Pongdoraki Wapamadu CSO Kayana Yaning Dabo Fongdok Nari Parliament ki Ningtham Miphamda Opposition Party ki MP Kayana Manipurgi Wathok Asiloisina na buhot si Haina Panakana Bukhat Labasu Mifam Yaitok Tuna Laikai Tadana Tokre Asumna Lisingani Kunmari Asiwaroisin Amata Purakpangam Dana Hokre Lagliba Anouba Chahi Lisingani Kunmanga Asidadi Ing na Tap na Lebe Yaba Pibam Ama Purakadra Haina Miamna Asa Taunari Lisingani Kunmari ki Chahi Loiba Nimit December Kuntra Mathoida Mukhya Mantri Sri Nongthambam Singna Paugi Mipam Ama Pangtok Tuna Lising Ani Kulhumdoigi Me Humdagi Satharak Liba Thatra Mapal Surak Laba Irang Sinamaram Oiraga Misi Mina Kaya Tokiba Mayum Makai Mai Thadok Pikiduna Lanjena Riba Sing Nungsiraba Imung Manung Amadi Marumapang Kaya Kaina Kibagi Nungaitaba Amadi Ningam Daba Pungdok Laduna Akan Basaitang Nang Liba Miamda Mukhya Mantrina Soy Kre Lan Kre Haina Haijabaga Loinana Anouba Chahi Lising Ani Kunmanga Lakpasida Ing Tappa Lakpo Oirasanu Haina Yaipa Paujel Piki Lanjena Duna Relief Camp ta Sangjafam Lauduna Laiba Singi Awabada Sulengak na Saru Yari Haiki Anouba Chahi Lising Ani Kunmanga Asida Makoibu Hanagi Pibamda Hanjil Halaga Ing na Tap na Lehenna Bo Hotnagani Haibagi Thazaba Piki Irang Asi Khara Nemtharak Pagaloinana Anouba Chahi Lakpada Lamdam Sida Tangdu Laitana Mahuksagi Punsida Hanjinbo Oirasunu Haukibana Haukre Laminaiba Purupumna Makna Aran Ahui Kaya Kauthokna Duna Amana Amabungakna Duna Mahuksagum Punna Hingminaba Manipur Amo Oinaba Punna Hotnaminasi Haiki Gumza Lisingani Kunmangagi January Thadigi Hoduna Stat Lengaki Employees Singi Dearness Allowance DA Sada Kuntrani To Erambadu Sada Taret Hengatlaga Sada Kuntramapal Hengani Haina Sulok Toki Alliance Airga Kusam Naduna Maram Java Ticket Mamalda Imphal Guwahati Imphal Kolkata Amadi Imphal Dimapurgi Route Humda Sayol Amada Anirak Pahengani Haiki Ticket Mamalsu Akak Naba Senfam Amadagi Hengat Loy Matam Matung ina hengattaba yadaba yaurok labasu ahenba senfam adu lengak na putokani haiki thaurang asi makhagi lambida satpa yadana laiba asigi yengduna paikhalakpani adubu miyamna pamnaribadi makhagi lambida ayet atpan pinadana hanagum ningtamna satpa yahanba aduni Lanjenari Basingi prefabricated house punna lising ahum kendrana ayaba pirakpagi manungda lising ani satruk humpu saba loibaga loinana lising ani samwa kundadi mi sangduna lainakre
ꯂꯥꯟꯖꯦꯟꯅꯔꯤꯕꯁꯤꯡꯒꯤ ꯃꯅꯨꯡꯗꯒꯤ ꯏꯃꯨꯡ 2,250ꯒꯤ ꯃꯤꯑꯣꯏꯁꯤꯡ ꯃꯌꯨꯝꯗ ꯍꯟꯖꯤꯜꯍꯟꯈ꯭ꯔꯦ꯫ ꯃꯌꯨꯝ ꯃꯀꯩ ꯃꯩ ꯊꯥꯗꯣꯛꯈ꯭ꯔꯕꯁꯤꯡꯒꯤ ꯄꯔꯃꯤꯅꯦꯟꯠ ꯍꯥꯎꯖꯤꯡꯒꯤꯗꯃꯛ ꯂꯩꯉꯥꯛꯅ ꯀꯦꯇꯦꯒꯣꯔꯤ 3 ꯊꯣꯛꯅ ꯂꯨꯄꯥ 10,00,000, 9,00,000 ꯑꯃꯁꯨꯡ 5,00,000ꯒꯤ ꯁꯦꯟꯐꯝ ꯄꯤꯊꯗꯨꯅ ꯃꯁꯥ ꯃꯁꯥꯒꯤ ꯍꯥꯟꯅꯒꯤ ꯃꯐꯝꯗ ꯌꯨꯝ 938 ꯁꯥꯕ ꯍꯧꯈ꯭ꯔꯦ꯫ ꯌꯨꯝ 338 ꯑꯃꯁꯨ ꯁꯥꯅꯅꯕꯒꯤꯗꯃꯛ ꯊꯥꯖꯤꯜꯂꯛꯄ ꯂꯩꯔꯦ ꯍꯥꯏꯔꯤ꯫ ꯂꯥꯟꯖꯦꯟꯅꯔꯤꯕꯁꯤꯡꯗ ꯁꯦꯜꯒꯤ ꯇꯦꯡꯕꯥꯡ ꯑꯣꯏꯅ ꯂꯨꯄꯥ 1,000 ꯁꯦꯟꯐꯝ 5 ꯄꯤꯈ꯭ꯔꯦ꯫ ꯃꯁꯤꯒꯤꯗꯃꯛ ꯂꯨꯄꯥ 1,50,00,000 ꯀꯥꯏꯊꯣꯛꯈꯤ꯫ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯑꯆꯪꯕ ꯄꯣꯠꯂꯝꯁꯤꯡ ꯐꯪꯍꯟꯅꯕ ꯂꯨꯄꯥ 2,230 ꯊꯥꯗꯈ꯭ꯔꯦ ꯑꯃꯗꯤ ꯂꯧꯎ ꯁꯤꯡꯎ ꯌꯥꯗꯕꯁꯤꯡꯒꯤ ꯀꯝꯄꯦꯟꯁꯦꯁꯟꯒꯤꯗꯃꯛ ꯂꯨꯄꯥ 1,62 ꯊꯥꯗꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯑꯁꯨꯝꯅ ꯈꯣꯡ ꯊꯥꯡꯖꯤꯜꯂꯛꯂꯤꯕ ꯑꯅꯧꯕ ꯆꯍꯤꯁꯤꯗ ꯀꯦꯟꯗ꯭ꯔ ꯑꯃꯗꯤ ꯔꯥꯖ꯭ꯌꯒꯤ ꯂꯩꯉꯥꯛꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯃꯅꯤꯄꯨꯔꯗ ꯏꯪ ꯇꯞꯄ ꯍꯟꯖꯤꯟꯕ ꯑꯣꯏꯔꯁꯅꯨ꯫